ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯨ ꯃꯨꯕꯥꯡꯅ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯍꯥꯟꯒꯩ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯖꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ sida horen jaksan dekhan daba minute sida thana bale jadi horize 1 2 3 matang mangan biya dekho de
ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯉꯝꯗꯦ ꯃꯤꯅꯤꯠ 3ꯒ ꯁꯦꯀꯦꯟ 19 ꯆꯪꯈ꯭ರೆ ꯁꯦꯀꯦꯟ 19 ꯐꯅꯌꯥꯝ ꯌꯥꯝ ꯂꯩꯔꯝꯃꯦ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯉꯝꯗ꯭ꯔꯁꯨ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ